Britishna India bu maning makha tamhalaba matungda apunba India ama semnaba tongan-tonganba ningthaupanba leibak macha kaya ama punsinba horakhi. Matam aduda princely state ama oiramba Manipur asisu amuk hanna maning tamba leiramlaba matungda India ga 1949 da merger agreement amagi matung inna Indian Constitution gi first schedule gi makhada punkhibani. Matam adugi oina Manipurna India da masagi territorial boundary amaga loinaba agreement amagi makhada punkhiba pikhraba Manipur gumba state amagi manungda ani thokna thugairaga atopa phurup kharagi apamagi matung inna union territory semnaba demand torkliba asini. Hairiba demand asi Indian Constitution gi article 3 gi matengna parliament na Manipur gi boundary asibu thugaiba ngamdanabagi dhamakta article 3 asibu amendment tawduna Manipur gumba apikpa state ki territorial boundary asibu kaihandana thamnabagi damakta special provision ama parliament da warep lawbasu sangi. Mataw asum tawna article 3 asibu amendment tahullaga Manipur gumba apikpa state ki boundary asibu reorganize tahundanabagi damakta khongjang sangsinbasu darkar oire. Masigi hiram masida amuktang nainaminasi amadi mieng taminasi. Ngasi leiriba India kauba leibak asi ing kumja 1947 da pokhibani. Europe tagi lakpa tongan-tonganba lalonba mioi kharana mafam asida hana leijaramba ningthaupanba maning tamba leibak macha sing amada ama haijin amada amuk insin tawduna hana sunahalaga mamai thangda British ki makhada sahi sani muk palamkhe. Manipur asisu matam madugi ningthau masasing amaga lingjen manaba watpana maram oiraga Anglo Manipur War da British ki makuta maithiduna sahi yankhai taruklom mikha polaba matungda ing kumja 1947 gi August ki tang tara mari amasung tara manga gi ahing nongjai chabukta Manipur asi amuk hanna maning makha tamba fangkhe. Matam adugi oina Indian Independent Act 1947 gi maru oiba warwanda masigi matung inna British province nataba princely state singda wafam ahum khudong chaba piramkhi madudi ningthau palamba leibak singna makhoina pamjaba matung inna Bharat da punmi yai natragana Pakistan da punmi yai natragana amukshu hana maning tamba leibak oina leibasu yai. Masigumlaba British Parliament na pass tawkiba ek asigi matung inna princely state oiramba Manipur asi amuk hanna ning tamba leiramlaba matungda India ga ingkumja 1949 da merger agreement amagi matung inna Indian Constitution gi first schedule gi makhada hojik lairiba Manipur gi territorial boundary asiga loinana India da punkhibani. Masimasu aikhoina ningsingba yai madudi Mizoram, Nagaland amasung Meghalaya gumna Manipur asidi matam amada Assam gi district oina leirambadagi Northern India Reorganization Act ki makhada semkhibadi natte union territory dagi statehood phangkhiba asisu kunthra humdoi suba sahi sadagi tongan ba mitegi ningthau kaya mana makhoina palakhiba historical record aiba oina saitharan kumbabada ngasisu lengdana adumak leiri. Matang swaisida aikhoina khangjinba yaba amana Manipurna India da masagi territorial boundary amaga loinaba agreement amagi makhada punkhiba pikhraba Manipur gumba state amagi manungda ani thokna thugairaga phurup kharagi apambagi matung inna union territory semnaba demand torakliba asine. Maram asina parliament na article 3 asigi khudong chaba lauraga thugaiba ngamdanabagi damakta article 3 asibu amendment tawduna Manipur gumba apikpa state ki territorial boundary asi kaihanna thamnabagi damakta special provision ama parliament da warep loba asi maru oi. Masigi matang swaisida leibak miyamgi praja miyamna khongjang ama changsinduna masida mai onsinduna hotnaba taragadi hojik thokliba Manipur asibu machet tanaba singnarakpa kaya asi matam chupagi oina kanbasu ngamgani. Masida aikhogi praja miyamna khangdaba yadaba maru oiba wafam amana Manipur gi assembly na parliament gi mayokta lepa ngamloidaba macha kaya amasu lei tasengna haiba taragadi parliament na maram chai haina khanba taragadi simple majority amana state reorganize tawbada state assembly na warep loba taragasu masi thingma ngamde. Masigi hiram asida aikhoina wari amatang lokhatlaga khangminasi. Matam amada Supreme Court na Babulan Bases
State of Bombay 1966 AIR 1960 Section 51 gi case ta matam amagi Bombay State pu ani thokna Gujarati lon ngang masingi oina Gujarat State haina pokhiba amasung Marathi lon ngang masingi oina Maharashtra State haina State ani thokna semkhiba matamda matam madugi oina Parliament na pukhalakhiba ek asigi mayokta State na ayat apan amata pibasu ngamkhide masida hena luriba wafam amana State Reorganization Act asi pass toba matamda House ki simple majority na ikom na pass toba yai haibasini masi article gi 100 ta mayak shengna iri matang swai sida mari leina ba State ta chumna khaktangi pau piram bagi wani masida State na thinglubagi pangal leite hak leite aduga amuksu Manipur natragana Sikkim gumba State amagi boundary asi kaihandana thamge haiba taragadi Parliament gi special majority haibadi yamdrabada Rajya Sabha gi member samaga kulhumdoi amasung Lok Sabha gi member saniga hupudrani thoina saugatlaga Article 3 asibu amendment tawbasu sangi aduga amaksu Article 368 masisu araiba thabak dinate Parliament House ki ruling amasung opposition gi member punna khana minaraga matang asibu kupna nainabiraga India gi tongan ba apikpa state singi oina historical record sing ngak selaga thambiraga akan ba India ama sembada thauna phana lepinaba amasu darkar oi masi karigumba union cabinet na makhoi gi party gi phongdoktaba agenda amada apikpa Manipur gumba state amagi matik mayai chelaba furup macha amabu maru phangna muthanabagi mawongda warep kaya ama launaba agenda ama parliament da mup tawrakpa taragadi madugi matam aduda ruling amasung opposition gi member khutimakna thangalakliba warep adugi achum adan apha phatta manung mapan nainabiraga khudam oina panjarabada Manipur gumba yamna pikpa Gujarat state ki oina Kutch district ki pak chawba tanghai yaudaba UP state ki oina Kheri district ki mising gi tanghai mukti yamba Manipur gumba apikpa state amagi machet ama phaktoklaga union territory ama semdaba yaroi haina democratic oidaba mawongda hairakpada madu yafam thokpra natragana thoktaba haibadu Lok Sabha amadi Rajya Sabha gi thoidokna ikai khumnajariba member khutimakna nainafam thoi masigi matang swaisida aikhoina wari amatang lokhatlaga ningsingminasi Russia si matam amagi malemgi khwaidagi chawraba lebak Union of Soviet Socialist Republic USSR haina leiram adu mamai thangda matomda Russia khaktamak lehobugumna union territory ama semdaba yaroi haibagi damakta kuki jo singasina parliament da democratic oiba mawongda khongjang sangsinbagi mahutta mitei oina hatlaga natragana lamdamasigi asengba phurupsing original native singi mathakta national amasung international gi lona yadaba afaba makhalgi khulai kaya ma pairaga genocide ki mawongda landaraga akhanaba mitei tumna hatlaga makhoigi oiba territory siamba mathangdana makhoigi oiba tonganba maning makha tamba sovereign country ama leibak ama siamba taraklagadi ing 1991 gi USSR na Russia na kaikhibaduga maduga tangkak adu chap manana tarakloi haingai leite masi munna khanthaminaba darkar oi masi tasing haiba taragadi masigi wafam masi India gi think tank singna political gi oiba wafam thamdana India gi national security gi matangda khantha haningi mataw asum tawna article 3 sigi makhada state amagi boundary reorganize tawba taragadi masida maru oiba wafam ahum yauri madudi ahanmada linguistic claim haibadi londa yumpham oiba ani shuba asidana economic claim haibadi senmet londa yumpham oiba ahum shuba asidana administrative claim haibadi lengak londa yenglaga boundary reorganize tawba asini mataw asum tawna masida paliba wafam ahum asimak Manipur gi irang haibadi hauji kuki jo singasina taliba tonganba union territory ama semagi demand asida maram chaba posak amata leite haibadi loan gi matang ni yengba taraga su kuki singi oina tonganba makhoi gi oiba loan amadi mayek leite loan singi marakta ayamana Manipuri loan na makhoi masen gi marakta pau phaunai atop loan amata leite sermit loan gi matang ni yengba taraga su state amasung central gi laingakta thabak tawba achauba
फम पाइबा कुकी सिंगना हेल्ली मतौ असुम तौना सेन थुमगी मतंगदा ngasi फावबदा स्टेटना कायथोखिबा चखत थौरांगी फंगफम थोकपा अयाम्बा चिंगी सरुकता वाटपा लैखिदे ngasi फावबदा कुकी सिंगना अयाम्बा मतमदा सेन हेक पाइरकपगा मागी खुल्लादुबु थादोकलगा दिल्लीदा बॉम्बेदा फोरेनगी मफमदा युम सादुना लैबि यामना लै अदुगा अमुकसु एडमिनिस्ट्रेशनगी मतंगना येंगबा तारगसु सिंगी लमगी मिसिंग चानाबा MLA मिनिस्टर सिंग चपचाना लै मतौ असुम तौना मसिगी हिरम मसिगा मरी लेनना मखोइना स्टेट की लैंगाकता ब्लेम तौरगा मितै सिंगदा मखोइगी साक्थुंग सिंग फंगंद्रे स्टेट की लैंगाकना मखोइबु मिराइरे हाइबा खक यारोय मखोइदा लैरिबा MLA सिंग मिनिस्टर सिंग मतिक साना अमत्ता वातना लै मसिति मखोइना सेमगत चगदबा ngaktani मसिदा मखोइ मसेनगी मरक्ता फटनाद्रगा मखोइ मसेनगी मरक्ता पुक्चेन सिंगद्रगा मैतैदा ताइनबा खक यारोय खुदिमक असिगी मथक्ता आर्टिकल 371 सिगी मतुंग इना सेंटर की लैंगाकना सिंगी सखत थौरांगी दमकता तोंगान तोंगानबा प्रोजेक्ट कया अमसु जेंसिनबिदुना थोइदोक हेंदोकपा खुदोंग चाबा कया अमसु पीरी हाइबसी मियामना हेन्ना खंगनरबा वाफमनी मतौ असुम तौना मसिगुमलबा मरम कया असि कुपना नैनरगा मतांग स्वासिदा हाइजनिंगबा वाफम अदुदी आर्टिकल 3 असिबु एमेंडमेंट तौदुना अपिकपा स्टेट सिंगी ओइना स्पेशल प्रोविजन अमा हापचिलगा हौजिक थोकलिबा सही अनि सुरक्लबा कराम चावबा कुकी सिंगी वाथोक अमसुंग असिगुम्बा तुंगदा लाकदबा असिगुम्बा वाथोक कयादगी मतम चुप्पगी ओइना थिंगमा ngमगनी हाइबसी थाजै।